Krumzari, Miang Tabi Simutara Mokchari, Nasimaru Pauda. Assembly ki nongju mi pham ngasidagi hokre ingmisani taramanga tarataruki mapung faba budget Chief Minister na puthokre. Manipur dasu International Day Against Drug Abuse and Illicit Trafficking ki thoram paksana pangthonakre. Amadi mi chathok chasinda akangba matam thamduna atingbal leiriba Governor Rota bom pokhaibada miyo ama sokle. Mapung pau pizari. Assembly ki nongjumi pham asidagi hokre senba chahi ingmisani taramanga tarataruki mapung faba budget selthum gi thausu puriba Chief Minister Okram Ibobina puthokre. Budget asi putholaduna Chief Minister Okram Ibobina government ki resource ta polum leragasu amadi domestic economy gi saktam asi fibam chadrabasu ekoigi gross state domestic product GSDP asi current price ta ingmisani tarahumdoi taramari lupa crore Lising taramari chahumga kulumdoi dasmik tarung mapan oirambadagi handak senba chahi asida lupa crore lising tara tarung chahumga humfuhumdoi dasmik mapan tarukta hengale mathang chahida lupa crore lising tara nipan chatreka nifu mapan dasmik ahum ani oigani haina panari hariba matam asida legadaba growth ki changsat asi constant prices ta chada taratare dasmik manga oiri growth hengat hanba asi ekoigi economy gi thabak hengat hanbada thabak pibagi ahenba khudung chaba sembada amadi ekoigi miyam gi punsi Fagat Hanbada Tangai Fade, Jalibajahi Asida, Grot Ke Kongjel, Hengat Hanbada, Ahen Bamiang Tamli Haike, Chief Minister Namakata Duna Taramari Shuba Finance Commission gave recommendations sing Inglisani Taramanga Tarataruki, Union Budget Asigi, Nainavada, Awang Poklam Damgi, State Sing the Pidiba, Special Category, State Key Status Asi, Tasina Makata Nalader Haba Udli, Masina Awang Post State Singi Economy Amadi, Finance Ta Asang Bomatamgi Oina Cheting Fangani, Union Government Ki Kongtang Asida, Ecoina Yanning the Bafundo Kre, Amadi, Miamgi Apamba Ying Duna Wafamasi, Amuhana Kanabina Batak Kre, Masi Matanga, Union Government Asigumo Warep Amalorkani Haina Asat Tauri, Manipur Special Category State Oina Normal Central Assistance, Special Central Assistance Amadi, Special Plan Assistance Ki Makada, Haukibachi Mangada, Lupa Crore, Lisima Panrom Funky, Equigi Infrastructure Singda, Maruina Awat Paladiba Asi, Mensin Bada, LCA Amadi, SPA Gi Makada, Tadarapa, Sentangi, Makhat Town Poli, Inglisani Taramanga Tarataruki, Union Budget na Central Assistance ki Provision Hatre, Masina State Finance ki Fibam da Town Chating Piragadori, Inglisani Taramanga Tarataruki Oina Plan Outlay Asi, Lupa Crore, Lising Ahum, Jamapan Yankai, Dasmik Mapan Anida Leble, Adum Oinamak upon Plan Expenditure da Lupa Crore, Lising Ahum, Jamapan Yankai Mari, Dasmik Nipan Pangi Budget Semle, Jolibajahi Asigi Manungda Capital Outlay Asi, Lupa Crore, Lising Amagachani, Humra Taret, Dasmik Taret Mapan Oigan Haina Party, Masi Apunba Plan Outlegi, Chada Kuntramathoi Amadi, Seltumgi Kudung Chada Valadabasu, Capital Assessing Sembada, Government Asina Quaidagi Hena, Miyang Changle Habadu, Libani, Lupa Crore, Lising Hum Jamapan Yankai, Dasmik Mapan Ahumgi, Apunba Outlegi Manungda, Labor Sector, Wise Allocation Paladuna, Agriculture Amasung, Allied Activities Ki, Lupa Crore, Janiga Kuntra, Dasmik Hum. Taruka Nipan Rural Development ke Lupa Crore Jatruka Marifu Humdoi Dasmik Ahum Sino Border Area Development Program Yauna Special Area Program ge Lupa Crore Kuntraga Mari Dasmik Amasino Irrigation and Flood Control ge Lupa Crore Jahumga Marifu Mari Dasmik Anisino Energy ge Lupa Crore Jamaga Humbudra Humdoi Industry and Mineral ge Lupa Crore Kuntraga Mari Dasmik Mari Manga Transport ke Lupa Crore Chamaga Yankai Taru, Science and Technology ke Lupa Crore Yankai Dasmik Manga Taru, Social Services ke Lupa Crore Lisingamaga Chamri, Humbudra Mari Dasmik Taret Manga, General Services ke Lupa Crore Chamaga Nifu Taret Dasmik Ama Mangani, Government Asina Apunba Plan Outlay Chada Kundagi Hena, Rural Development Amadi Agriculture, Allied Sector Sing the Piduna Makata na Akam Miyang Changli, Social Services Sector da, Ahen Miyang Changduna, Health Education gi Fivam Faganaba Apunba Plan Outlay Chada Taranipan Ohenduna, General Education Amadi Health Chahi Asigi Manungda Lupa Crore, Jatruka Marifu Drat Humdoi Dasmik Taruk Ani Kakle Haike, Lambithong Samna Hanbada Miyang Tamduna Transport Infrastructure Yauna Lambi Thongi Dabak Lupa Crore Jamagayang Kaitaruk Pire, Sanjan Thong Saba Luishinanaba, Kaisampatagi Malom Faubi Lambi Paktopa, Jing Amadi Tampak Animaki Lam Singda Lambi Fibam Faganaba Aha. Ahen Bamiyang Tamli, Border Amadi Tribal Gate Lam Singda Infrastructure Semganaba Special Area Development Program Gimakada, Lupa Crore
kuntraga mari dasmik amatara khakle state asigi autonomous district council ge lupa crore cham ga tara humdoi dasmik ahumari gi senfam khakle schedule caste amadi schedule tribes singi yaifan ba lupa crore cham ga tara nithoi dasmik taruk ani minority amadi atai backward classes singi welfare program singi damak lupa crore kuntraga humdoi dasmik taret ahumgi senfam ama khakle tourism da hen ba miang changba galoina na sector asigi damak lupa crore nifuga mathoi dasmik ama taret khaktuna thamde haiki jinga masung tamgi marakta leiriba khenaba hantanbada maruoiba laure NLCPR amadi NEC gi senthanga loinana maruoiba project kaya muk paikhale haina house la thamki Manipur Legislative Assembly gi member oiramba Haubam Bubona handak lekidabda ngasi chathakiba assembly mifamna awaba phungdokre obituary reference asida saru yaraduna house gi luchungbo oiriba chief minister Okram Ibobina lekidraba Bubon principal nga pamiyoini mahak lekidaba asi singjami kendra khatagi natana Manipur gi oina chawna mangjabani mahaki imung manungna nanghoriba awabada su saru yari haiki PhD Minister Irengbam Hemojandrana Lekidraba Bubon energetic le oiba chumna chapamiyo amani maki thawaina ingna chikna mapugi lekolda leirunaba thauniki obituary reference sida Dr. I Ibohalbi L Ibomcha TS Syam Kumar amasung speaker su saruyaki house minute ani 2 minute leptuna awaba phungdoki Lebaki Mapamatay the Pangthong Nabago Manipur su International Day Against Drug Abuse and Illicit Trafficking Githarom Paksana Pangthong Nakre Department of Social Welfare Figotep Manipur Chapter Amadi Kadana Pun Sinduna Tharomasi Kuman Lampakta Leba Youth Affairs and Sports Ki Auditorium the Pangthokre Tharomasi the PhD Minister I Hemochandra Social Welfare Minister A.K. Mirabai Principal Secretary S.K. Deb Director Rangita Bali Welcome Amadi Civil Society Singing Music Saruyaki Minister I Hemochandrana Ngasidagi Chahi Kuntra Rom gi mamang adwaida drug sizinaba asi yamna lemba fashion amagum launarami loinana churup beri asi yumthong kudimakta tangai fatana thodoba to kaya thokpada plate ta haptuna phongna thamnarami ngasidi wakhal taraktuna hongba yamna leire atopa lebak singda drug fabada sibagi cherak pinaraba matam asida state asidadi cherak pibagi wafam leitri paramaduna state ki chapsaba drug ki policy ama semduna fazana chana hanba mathau tare phongdokhi electronic media more awareness, more keenness to do away with this evil drug trafficking abuse, substance abuse movement in a couple of years to come, we make our Manipuri society totally free of substance abuse and drug abuse. Minister A.K. Mirabai ngasidi state asida mayai ka bachinjak sizinaba hengalaktuna mama macha mache machal nusibagi wakhal yaruk tabadagi tahai uhaidaba thodo watho kaya thorakli state asina Myanmar tainana leirubana drug ki chetheng asi amuka hena fangli baramaduna khonai asigi khalaga NGO singnasu sel khalki khanduna thabak togumsi drug karbar toriba singnasu missing yam jadraba furup asibu kanana bagi wakhalonda karbar topi duna drug leitaba lamdam ama ohenana ba punna honamina si haiki ngasi kawo duna kokoi dukan tarana dukan lata do tobasi masina samaj sida long ngi sekim duna ai जाती है से मुख्य भैया मुझे वहाँ बोल रही है आई भी कुछ ना तो नहीं आते हैं वो वहाँ से मुझे समाज का आई तो तक भी भैया ने बोलना आई भी वहाँ तो लोग खातों की लगा समाज जैसे ही है मैंने भी तो बोलना खन लोग विरोध Social Welfare Office Saitu Gamfazol Nasu Tharamasi Saitu Gamfazol Dalaiba Social Welfare Office Tapangtoke Tharamasi da SDC Oiramba DM Langum Social Welfare Officer Saitu Gamfazol and Usarani Tuinongi Chief Nentang Kibien Susaruk Yake District Social Welfare Office Bisnupur Sinduna International Day Against Drug Abuse and Illicit Trafficking Githarom Kiamba Sanglen Bisnupur de Pantoke Tharamasida Bisnupur Municipal Council Chairperson L Lolindro Social Welfare Officer A Kameshwar Oinam Naga Panchayat Chairperson O Budhi Bisnupur Police ki Second OC T Maino Susaruk Yake Tharumgi Sarugama Oina Mahiri Singhi Layak Pachangdamnaba Amasu Pantoke Mamang the bomb Pokaibagi Todo Tokibadagi meet Jatok Zasinda Fawa Akangaba Matam Tamduna Atimbaladiba Governor Rota Bomb Pokaibada Mu Emasole Taudosi Ngase Yupumangarum Tabamatamda Infa City Police Keep Manuchanba Governor Rota Laiba Building Amada Tokibani Taudo the Solova Mu Adudi Yorbungdagi TS Ibungu Jehikungamathoi Apopa Subas Kawi Mahaki Makudiata Sokibani
water tanker gi second driver ni mana ising tharingai da bom pokhairaktuna akai bamingshel masena pan kibani hari bom adu building adu gi ani suba mathol gi siri kafam da pokhai kibani masina maram oiduna ani suba amadi ahum suba mathol da thamba potche kaya amanga ta thoki bom pokhai kiba building adu da mai gi prepaid ki technical gi thabak toba Sama Power Agency gi office lay hari bom asi kanana karigi damakta pokai han kibanu haiba chap saba khangba ngamdri police na thodo asigi matang da thejin ba hokre Imphal city da pam da thodo thoktana ba police na ngahak leitana tonga ma mafam singda combing operation chathari ba chedak asida security na khurak hangdana leiriba amadi sambal khaduna mi achat awok tawbada athingba pidiba mafam asida matau karamna bom pokai kibanu haiba asi miyamna angakpa ma oinari Amarom da ngasi ayok pauna bazagi governor rota bom pokai bagi thodo adubu yaning da bafang duktuna mafam adugi nupi sina wakat mifam chathakre wakat mifam adu da sarwiya ki nupi amana Imphal mayol oiriba governor bangaloga nakna ba mafam asida security na ngak sen bagi thabak chathari bani mafam asida bom pokai ba asi angak pa fawi misimina yawram na badi kanana daita pugani haina penda ba fundoki karigino security na so kung na laiba jaga sida ana kana bom pokai si ka dawai no ba Ase kanana no ba polisan thamibra siapin thamibra naharo na thamibra akoi ase athuba matham da sengdok piro akoi athuba pame sengdok ba Amarom da ngasi nungtil wangkhai da leiba High Secondary School gi gate maya da sakhangdaba singna IED ama thamlamle bomadu plastic amuba amana ningthina yomlaga thamlambani maduda RDX UP Dry cell detonator yaurami Poropat police na soengam yaudana lakhotkhre school gi founder W Sana Hanbina mamangda bom thamlambagi thodok mangjona demand tawraga matungda thamlambani ngasigi thodo asi kanana karigi damak thamlambano haiba khangde mi mayam changthok chanchin tawnariba school asida bom thamlamba nuaite matungda amu hanna tawbiganu haiki number sida nuaitaba pendaba haidare exam ama tangkun panjil leina simaki tawhaninge aduga security khadi khoju pang di ta na smai taw si aka tu imla ka woi na ko ngai jadi haida International Day Against Drug Abuse and Illicit Trafficking gi thorom chekonda leba Care Foundation gi office ta pangthokre NCO State Drug Policy Habit Team da pangthokpa thorom adu da foundation gi President Subhash Chandra Vice President KSS Basanta Secretary O Open Kumar amadi Joint Secretary Asona Chungbomi Kyana Sarwiya ki Care Foundation gi Project Manager Target Advancing Opioid Substitution Sarosna drug users in ayambana productive is ngata oiba nahasing oibana samas sida hena amangba lakpa yai haike user nahasing na leiriba phibam singi matangda miyamna khangmina batangai fade haiba wafam phongdoki Vice President Basantana drug users singbu hantana yengba amadi otpi nei bibaga loinana jail da thamjinbana drug issue sing hanagi phibam da adumak leinabagi maram ama oiri mari lenaba department sing punsinduna policy ama sebagi tangai fadaba leire haike sumchinna Moibu Pangadamni society is the Samaj, the drug Chadava Samaj, and Kunayama, same with Amni Having. She would have an idealistic, realistic of the Laxi, high target, policy frame, Wagama later we are Roy, Adi Matumina, the plant of the way are Roy. When plant comes, automatically money follows. Manipur Drug Users Forum na International Day Against Drug Abuse and Illicit Trafficking Thorombo Global Action Day haina ngasi Manipur Press Club ta palan thorom pangtokre thoromandu da Kripa Society President Hizam Dines NGO Forum Max Pana and Vikram Amadi Dr. Yauna atai lupkaya gi miyo sing susarya ki thoromandu da Saso gi General Secretary RK Jitena miyo amana nisa chaba na traga yonbagi thodota imung adugi miyo pumna mapu awaba tahanbagi thawong ase Manipur da thengna da banate masi ain leitabaga chap Nare Habayai, Nisa Sizinariba Madi, Yoliba Simbu, Miamna, Afaba Maikeda, Puraknaba Honabada, Taudang Lominasi, Haiki, MMP Plus Ki, President Dipangna, Nisa Sizinarivisingi, Horofam Kadaidagi, Orapono Habasi, Miam Gapuna, Kanabachumi, Nisa Sizinaba Musing, Fabda, Muebagi Hakongao Naba Mong, the Chataraliba, Tawong Pia the Bafundoki, Nisagi Isuasi, Manipur Gwenadi, Global Chains, the Yaropa Yai, Haiki. Harder counseling to you. Mahapu detox to view, Mahapu Apava way the Lamsing view, Mahapu Apava Lambi Tungi Kunayamo and you. Must be a policy.
Jiri dasu kada Jiribam District Committee na sinduna International Day Against Drug Abuse and Illicit Trafficking gi thorom ngasi Jiri High Secondary School da pangthoki thorom asida SDC Jiribam H Dhananjay Committee gi President H Mema amadi Jiribam gi SDPO Y Chandramani susaruya ki thorom gi sarugama oina Jiribam High Secondary School da gi Jiribam ADC Office Power Miam gi khongchat amachat ki ADC Dhananjay na Dhananjay yauna myoy kyana nisa sizinaba amade yon bana piriba awache thingi matangda wanganki. Education Department School na English ni taramari gi October kuntareta book purchase committee na hana khangakraba leibedagi wadhoba lari singi writer publisher supplier sina English ni tarani thoida fongba amasung English ni tarahumdoida fongbagi na category Kudimaki Chada Kuntra Department na Lane Bagidamak Laliba August Kuntramathoi Faubugi Manungda Supply Toronaba Kangali Akupa Marol Directorate of Education ASK Office Tagi Kangabiyagani Hairi Minor Irrigation Department na Lupa Crore Mari La Kunitoi Rom Changna Sakiba Sengmai Dam Mamang Chahida Dam gi Nakal gi Saruk Ningkhaiduna Achobo Wathok Oikraba Matungda Handa Amuk Hanna Dam Asigi Mayai Fibam Tina Hore Hairi Atuba Matamda Mari Lenabasina Miyeng Changduna Semzimbiu Haina Kwerengai Awang Chakhwat Thorang Committee na Thatrokpa Cherol Amana Khangalali Pawi Maratana Temba Break Amatang Break Matungda Taram Nongchari Ngasidagi horiba assembly mifam asida yalomi sing kananaba chapsaba bill puthokuna pass to March taruta pass to kiba Manipur regulation of visitors tenants and migrants worker bill withdraw to habadabida joint committee ILP na Bisnupur da miyam gi khongchat amasakre khongchat asida joint committee gi convener in charge case Ratan co convener Arjun Tekcham all nupilu Bisnupur Mera Paibi apunbalu Bisnupur MSU MSF desam gi music susaru yake Bisnupur Kaitel Faroga DC office tamna chaluraga halakpada Bisnupur Kaitel da police ka mungake microphone munbaga loina mic langkai ke Assembly da pass tawkiba bill yellow mi kananaba bill nate yellow mi kananaba bill amasemo haiduna akan badabi tawri Niyongi wangmanda manufacturing debt thaduna miyam na sizinariba kang hida good night ki refill yon balakwa miyo emangasi faraba matungda JCILPS ki students wing gi miyo sinda kusinakre miyam na faraba miyo adudi Bihar dagi auzina Imphal da leiba Tuna Kumar Paswan kawi nimit kharani gi mamangda mahangna singjamai Sakurapam lekai da leiba dukandar singda good night ki liquid bottle adu yolambani Bottle sing aduda semdolaba MRP rate amadi manufacturing debt thengnarakpani Tuna Kumar asi ngasi ayuk nagamapal da chatuna leirambadagi faraba matungda JCILPS ki miyoisingda sinakibani hairi Nabagi oiro natraga akoi sinanaba yumgi household items singda summa posing je akoi gi thajalaiba manufacturer semdoriba sing jamai leinaba authority na Ajana tiket piraga amati ajana check check pada topiraga kan sing du changona traga wholesaler sing dan traga supply chali bu kangbu nan Manipuri sing na traga travel sing na traga atoba maiti masa sing mayam sali summa sing da ko mele na bo sing na traga police na check topiraga di yana nunga jagane ay lagi bo bank na keda siga sing da ngai Achumna dabi kaya taladuna National Highway sing the Chathariba Economic Blockade ki mayuta Maitei Youth Front Southeast Asia amasung International Maitei Forum na changsilakpa counter blockade ki serugama oina ngasi Imphal East District ki Saijang Khul Mayada ukhul lambi da purakpa potchai purakpa gari sing thingki Miyam thoroktuna Imphal dagi ukhrulom da lakpa gari sing khamlaga potchai yaupra haina check tawki tungda Lamlai Police ki personnel sing laktuna ngak selaba matungda gari sing da thiba humbagi thabak tawhanki All Tribal Student Union na National Highway da Chathariba matam kaktaba economic blockade amaromda blockade asigi mayokta International Meitei Forum amadi Meitei Youth Front na Chathariba counter economic blockade Manipur gi lairaba miyam khaktada chething pibana khudakta handonaba Janata Dol United Manipur State appeal tawri Babupara da pangthokiba paw mifamamada State Unit ke President and Tombina ngamloidaba oirabadi sarkar asina thajaba pibiganu masina maram oiraga state asida pamdaba thodo kaya thonbagi maram oihale amaromda ngasi chathariba blockade ke khudong chaba lawraga potchai gi mamal hena yoliba petrol leina thong loliba pamsing JDU gi kangbuna yengsilagani pawgumi pamasida party gi hana gi president o Raghusu saru yakhi masi laiba prajada hakthengna na wahan bana khaktani masi moina taliba demand du sarkar dani Sakar dadi nungai yai phaba pasa paiba car ango tongba car tara leiba car manga leiba pasa yamna paiba building awang ba adu mantri madol ngaktani
नोमगी चरा तालगा चारिबा प्रजासिंग अदुगिदी इकोनॉमिक ब्लॉकेट तवसिना तसेंगना अखोइगी अवाबा हाइबदो सैथेंग हाइबदो मखोइगी मकोकतो तारे मसिमकसे खनबिरगा मागे अनिमंगना इकोनॉमिक ब्लॉकेट काउंटर ब्लॉकेट अनिमक हंदोकबिननबा बन ब्लॉकेट तौरीबसिंगी मथक्ता गवर्नमेंट चप चाबा थबक लौखलु हाइना सीनियर सिटीजन फॉर सोसाइटी मणिपुरना गवर्नमेंट की पुनिंग जिंगसिली मणिपुर प्रेस क्लब पांथोपा पाउगी मिफम अमदा सोसाइटी असिगी सेक्रेटरी केएस मनीना सुप्रीम कोर्ट ना बन ब्लॉकेट चथबा हाइबसी आइन यादे हारबसु स्टेट असिदा ऑर्गेनाइजेशन कयाना तोइना बन ब्लॉकेट चथरिबा असिदा थबक अमता लौखतबा असि गवर्नमेंट की असोनबनी हिरम असिगी मतंगदा गवर्नमेंट ना तुमिन लैसिलबदी सोसाइटी ना तुमिन येंगदुना लैरोय हाइखि सोसाइटी की जनरल सेक्रेटरी प्रोफेसर सदानंदना जुको की वाथो कमरी लेना माओ की मियोय सिंह कोहिमा दा फू चेरकपा दुकान की पोचे सिंह चेखाइबा थोंग यानिंगदे मणिपुर की ngमखै कननब होनरिबा माओ की मियामदा नागालैंड की फुरुप खरना का हेनबा थोंग चथरक लब फावबा गवर्नमेंट ना तुमिन लैसिनबा थोंग पेंदे फोंदोखि We want high ministerial कोई CM की लेवल पे नत्र जो डिप्टी सीएम की लेवल पे तो बिगड़ा होम मिनिस्टर की लेवल पे तो बिगड़ा को होम अफेयर्स पारी में होम मिनिस्टर की लेवल पे तो बिगड़ा क्या न ठूना नरगा से वालों से नमक पुरखा संताई नमक पुरखना बात मतलब रामों ना तो उधर बस है मासी स्टेट नमक पियो वापस जेल पे टंगरी जुको वैली की मतंगदा लमगी लमखै ngakcha senjariba miyamda asopan thoalaba fawbada manipur lenga na tumina leiribagi maram kadi aronba leibano haiba mayek sengna miyamda singdokadabni haina national identity committee nipko na thadropa cherol amana khangalakli cherol asina makha taraduna kohima da dukan famba maugi ichil inaugi dukan bu southern angabi youth organization na thugai kiba masung mau council kohima unit ke president bu tamchina furak kiba thawong bu nipko na hakchina lawi hairi fibam asida manipur miyam ga punna khongfam chen लेमिनबगी मतम ओइरे मणिपुर की ngमखैदा सिंगनरप कुदिमक मणिपुर मियाम गलोइनना थेंगननब सेम सादुन लैरि हाइना निपकोना खंगलगली लिविंग आर्ट एकेडमी मणिपुरी थांगता ना सिंदुना निमितरा नितोइनि चुमना चथगदबा सम थांगता वर्कशॉप कम ट्रेनिंग कैंप ngarang तेरा खुराइजम लेरता लेबा तागियल लंपा कम्युनिटी हॉलदा हौदोखरे Ministry of Health and Family Welfare Northeast Region na RIMS ki contract staff singidama kusuman chada manga khaktamak henganaba haukiba me tara manga da thokiba order yaning da bafongutuna non teaching employees welfare association na RIMS OPD mamangda wakat mifam chathakre RIMS ki ahangba from mensilu contract staff sing matamgo chunaba kusuman piu haina dabi tauri association ki wangangloi Dr. Wahengbam Ranbir na mamang chahi ki December 13 da New Delhi da fam kiba RIMS Society Executive Council ki mifam na contract staff singsu atopa awang nopokta leba institution singa manana kusuman pinaba recommend tauke silongi negrims aijol ge repulse ki di lupali sing taraga chamanga piraga rims kina lupali sing mangaga chaniga yankai khaktamok piri asigumba ministry gi bichang mikhai naiba order asi yaning da bafong tuna ngarang dagi amuba base chetuna thabak tawrokpani tang kumapan fawba chap manaba khongjang changsilaba matungda tang kuntra dagi numit humni mass casual leave lawragani haiki started from this 25th June and it will continue up to 29th June and it will followed by this 3 days mass casual leave starting from 30th June to this 1st and 2nd July. So Women Action for Development, Northeast Dialogue Forum, United NGOs Mission, Manipur Human Rights Initiative, Domestic Violence Survivor Forum, Conflict Widow Forum, Amadi Community-Based Organization, Sinduna International Day in Support of Victims of Torture, Thoram, Manipur Press Club, Tapangthokre, Tharamasida Dialogue Forum, Gi Member, K.S. Norendro, Ward Ki Secretary Sovita, Senior Citizen for Society, Gi President L. Lalit Susaria ke Ward ke Secretary Sobitana Maramama Natraga Amada Chaitheng Fangliwi Nupising Ekoina Minungsi Utpiduna Mahusagi Punsi Mahingda Hanjinanaba Honabada Civil Society Miam Amadi Government ki Chap Manaba Thodang Lay Fongdoki Manipur hujik laiba victim miam singje maroina makoi se sakai gi ba sakthung natraga makoi asuki matik wana laire adubo awaba singa se makoi bu hanna yengbiningai mi so ma ba leite ba
Manipur da tafam topa nonggi chang suna hauju fawa churok tabana Manipur gi lawfam kaya da law hunba yada bagi fiba mama lakli fiba masida mari lenaba department ama oriba Department of Agriculture na kariguba nong asi thengthana churok patarbadi lawmi singi dama contingency plan ama semaloi kre ngasi ISTV news ka akhanana unaba amada Department of Agriculture gi director Louis ngasai nona khangalakpada kariguba ikang thopagi fiba mama lakpa tarabadi contingency plan asigi matung inna atemba matamda lokpada ya ba phau makha sing than ba yauri masigi mathakta community nursery semlaga lohol hunba loinana ising chingkhana ba pump set sing leibana chungba yauri haike paddy variety she koi sage 988 IR 64 Norin 18 PAC 807 hybrid CAUR 3 RCM 12 makoi shi short duration variety ngakune aduna handak shi hoi 15 days 20 days late per issue nong shi na matam chan la rati hoi shi da kuno make up to no ba early variety shi hoi supply to no ba hoi aduki plan de ri ngasi ayang asida nong marang kai na churok patarabadi department asina longmi singi da marang kai na urea paisinduna thamli wafer stock oina ahanba rekta urea metric ton lising home chatruk paisinduna leiri masigi mathakta jun kuntra fawgi manungda atopa urea metric ton lising ani chatruk amagasu yoralagani haike housing department asina semliba contingency plan asigi matangda makhatana director agriculture na karigumba ikang tholabadi faw nataba isingi inil khara hek fangbada thabya ba compensatory crop natragana alternative crop sing thana ba thabaksu paikanaba department honari haike requirement of crop compensatory crop or alternative crop find ki black gram ra uratra aduga ching de ki rice bean kumbra soya bean kumba shina compensatory order ga phau tha ba ya shupya ya tridi aduna khara compensate to no alternate crop find shu adugi compensatory contingency plan ju tore contingency plan ama semdana wating pangani hariba lokholagli khongthang asi kadai phawa Manipur da leriba lawmi singi maning thungan ba ngamgadagi haibasi yamna chawna hangingai oiba wafam amani ISTV gidama pawdam jariba noreningombam private school na education sector asibu lalompot on thopat thingna ba government na private school gi policy semina ba MSU na puning jingsili MSU gi office ta pangthoki ba pawi me phamamada mahiroi lob asigi president S Subhaschandra na private school kaya na mahiroi singda kana dabada uniform makhal kaya sel hena lawduna piri school gi feesu loning ba lawdi private school singasi building amadi atai infrastructure matik chana leibadi yaw de government na school singasi recognition pibada su niyom chumna yengsinba mathau tare natrabadi education sector asi mawong maril tarak laroi haiki school sinda fees admission fee ga har ka daida amount to sublab na even ba maduna da bidaida mana lawri be amount to maduki sab saba details ma mek sing na masa khai na pira ka daida koi line ba madi ida kun ba ni punna tamina ma ya ba mamal amada reasonable oina sema ka daida koi lohun basung gani ha Hayengdagi Jun Kumapan Fawba Punjab ta pangthokadaba All India Trade Union Congress ki General Council mifamda saru yaruna bagidamak Manipur State Committee ki President oibadanatana National Vice President oiba Dr. M Nara amasung State Committee ki General Secretary L Sotin Kumar ngasi Imphal thadokre mifam asida lamdamasi ki sinmi street vendor IMC ki employees singi matangda pukhakani hairi Rashtrabhasa Prachar Samiti Wardhagi April 1935 gi Pamikhi COVID Paubagi Parikya Haidole Kendra Vidyapak Singh na Pauna Bazar de Leba Samiti ki office tagi follow yagani hairi IMOL Tribe IMOL Oina Adumuk Legani Haina IMOL Tribe Union ki President RT Akhil na Fundoli Manipur Press Club ta pangthopa pawumi pamamada Akhil na masagi horofam amadi tongan ba nat lejaba IMOL bu kanagumba achobo furupna Yosin Nanaba Hona Bigano, IMOL gi Saktam Kanbada Miamna Sumating Pangbiu Haiki. Lady by putting Maxim say, Amata Oina, Lucy Sanana, Yat Kai the Bak, Communion Oi the Bak, Lucy Sanana, Lena Bigit the Mokta, Sikoma, Mrs.
PWD gi amot pasing mari le na basina lebak miam khangna sengdong na ba madi achumba lambi da chatnaba khangalaba fawba thausa dabagi mayokta miyeng changbo ina laliba tang kuntare ki ahing nongyai dagi mathang tang kunipan gi nongyai fawba Manipur pumba KCP poire meitei lumna general strike kauragani hari lubasigi publicity secretary malem ngan bagi cherol amana PWD gi official singna makoi na tawkiba aran basing adu lebak miam da sengdong na ba khangang trabasu lebak miam gi kholau oriba lup ki wafambu manada tabagi damak lubna PWD complex ta tang kumapan gi ayu pung taruk tagi pung kunmari curfew thamlagani jatagadoriba general strike manungda lining laisol ana layang mahiloisang amadi electronic media singidi komthokani hairi Kohima da maugi myoisina famba dukanda yekhai thingaiba thokiba thodok Naga Women's Union na nungaitaba phongdokre Yenaba Kudimak Warisin Purak Payai Force Sizinabana Ekoigi Marakta Makatana Kaidok Nagani Yanajiba Asi Customary Gi Chanavida Yanaba Amapurak Nabahona View Heidi Consumer Affairs Food and Public Distribution gi godown the Thavak Shuriba Sinmis gi Kusuman Pitokadabani Haina All India Trade Union Congress Manipur State Committee na Dabi Tauri Egnuseni Taramari gi August gi Chahi Asigi February Tha Fawbada Sukiba Thabaki Kusuman La Kuntra Hena Matpi Kibada Natana Cheng Thangadaba Labor Dagi Fawba Lupa lising taramanga dagi lising kutra manga fawba lauduna thabak sizinaramba yauri hari athuba matamda Sinmis gi Kusuman Pitoknaba Committee asina dabi tauri Marathana temba break amamu. Break kimatungda amukana taramukshari. All Manipur Women Social Reformation and Development Samas Nupi Samas na Sinduna Kuntramapan Suba Mapokumon Taram ngasi Lamyan Basangnen da Pangtokre Taramadu Nupi Samas ki President Kaisam Taruni Lema Advisor Hidangmayum Brozesori Apunba Manipur Kanba Imalup ki President Fanjobum Saki Lema Amasung All Manipur Jingmi Tamilup ki President Momon Lemana Maroiba Musing when Saruyaki Wangang Kibising Fungdona Kibeda Nisa Tingnana Batora Kibai Ima Singna Ngasidi Samas Sida Pirak Liba Jaiting Kaya Tingnaduna Afawa Lambida Lamzing Lagli Fataba Kankatpagi Mahuta Madu Jumtongnaba Matam Piba Changi Haiba Wafam Sing Fungdona Ki Nupi Samas ki General Secretary Ramanina Nupi Lup Sing Hana Lairamba Dudagi Hausi Ahong Bayam na Lairi Nupi Singi Matakta Chathar Riba Miyot Mine Asi Kangnaba Fawbada Sarkar Asina Kangsin Usinadana Lairiba Asi Pende Lamdamasigi Nupi Singna Ekoigi Lazariba Fize Chakcha Singbu Ngakna Chatlaningi Haiki Siamna ko laban nay na basida nga sibang manungda ay katagana taon ba fiyon siya ikoy ay loisang ama ay thamaningi ko adu thamakan na nupi sing da taon bo ko lin na ising siya masi matik sabat na dipihan ningi ino amaran laitaba mujam phaba dagi bai mani adu na kasibaw dai koy na handan ba laitana moy thenagi ni hay mo mapangting ma hamdeli Mayang Infal Thana Awang Lekai da Kinba Electric Transformer ama Yadabgi Matangda Miyamna Mayang Infal Kendrogi MLA Oiriba Works Minister Dr. Ratan Kumar da Wafam Amata Kangalaki Balaite Haina Minister gi PRO Nangarang Bapuparada Leba Works Minister gi Quarter Pangthopa Paumi Singa Unavada Fondokre Hirimasida Minister gi Maming Pansilakpa Silabak Tibani Minister na Mayang Infal Kendrogi Mafam Singda Mai Amadi Ising Ningtina Fanganana Bahonari Haiki Pausu Pangdaba Ade Karigumbi information amta Laidabasida Kogi Minister bu Pusan Bire Kanda Masida Tagi Maran Shiba Dona Tobu Tabuxi Masidi Tobi Davana Pai Sericulture Servicing Madi Lenable Authority na Zumtokuna Mai Pahan Bio Haina Imphal East District Sericulture Cooperative Federation Limited na Tatropachirola Mana Kangalali Housing Riba Servicing Jumtokuna Farmer Sing Society Sing Federation Sing Amadi Department Single Lena Riba Madi Fagadhanduna Niom Jumna Beneficiary List Sembio Pipam Topa Semfam Sing Matam Chana Pitok Pidrabadi Hena Kanba Kong Chung Changsim Bagaloina Mari Lenaba Ministry da Wakalagani Heidi Sarkarna Dain Harness Applicant Singi Hug Mapiganu Haina Electricity Department Dain Harness Association na Thatok Pachirol Amana Kangalali Electricity Department na Cooperation on Kibadagi Ngasi Fawba Dain Harness Scheme gi Makada Thabak Amata Happy Dre Hari Chief Minister na Wafam Asigi Matangda Miyeng Changbi Drabadi Akan Bakongjang Changsilagani Hari Numit Marini Chumna Zathagadaba National Mathematics Day gi Thorom Science and Technology Council na Sinduna Manipur Science Aquarium Complex Jangasidagi Haukre Haudopagi Thoromda Manipur University gi Hana Vice Chancellor Oemba C Amuba Singa DM College of Commerce ki Principal NG Brajakumar Amasung Master ki Director TS Surendrana na Marueba Mu Singona Saruya ki Thoromga Madilena na Mahiri Singna Mathematics ki Model Kaya Utki
DM College of Commerce के Principal Brajakumar na honglaliba chakotpagi lamjel asida mathematics amasung science ki maruiba asi khangduna anoba pambe sizinaduna kanaba kaya launana hodadi masida hoji fawbada mamangai dagi chanarakiba chana kanglon adu sizinaduna leiba yauri haiki si amubana haikibada takpi tambiriba ojasingna anoba mongda mahiri khangan naba pambe sizinabiu haiki aikogi pungning se mind se masiri sida analysis tauning bagi aidi matam manau laina nikisina koina khangning bagi logical analysis to madu deni angkagi numai bat laidorisi Haukiba Jun ki tang tara tarutagi Thongju Kendra ki manung dalaiba Khongman Mangjindagi Okram Chutek Fawbada laiba Khong Maril Sengbagi Tabak Makhatana Chathari Matam Sangna Khong asi Sengdok Tabadagi Ising Pumbada Natana Miyamna Sizinaba Yadana Lairakpani Hana Minister Oiramba Bijoy Koizam ki Matengaloina Khongman Oriental Club Khongman Students Club Khongman Social Welfare Club Amadi Khongman Women Committee ga Pullaga Khong asi Sengdokgi Tabak Chathabani Committee ki President Bijaya Ningombamna Jahi kaya sengbidana laklaba khong asi sengbinaba hana MLA oiramba Bisurjita haijaki adubu mahak handakta disqualified toropadagi hana minister oiramba Bijoy Koizamda mateng pangbinaba haibadagi yaraktuna nimit 15 rom changna khong asi sengnanaba thabak lokhalakpani haiki So Jol 1 2 anigi society nupi apun balupna akoina donation tawraga kang amuk sengare madugi matungda akoigi Jila Parisana amuk sengbire adui matungda ngasi bau kanamta sengakta matamjida akoina akoigi ex MLA Bijoy Koizamda sengbiu haina chaluba matamjida akoigi club singa manaraga mana paisa khar hapira akoin mayam jangna sengjabani Awang Nopol Landamgi Manungda Ahanba Oida Ministry of Environment, Forest and Climate Change na sinduna numit ninigi oiba regional workshop Zatharapadu ngasi Hotel Imphal da Loisin Kre National Mission for a Green India haiba hiram da Zatharapa workshop asida Awang Nopol Landamgi Rajya Taruktagi State Nodule Officer Singna Saruyaki workshop asida Kananai na duna Lauropo Warep Singh Thabakto Onthokna naba mari ne nabasingda taksinga dauri Krisi Bigyan Kendra KVK Thawbalna Lafoigi Damak Thariba Lafu Pambi Singda Ahenba Nutrient Sing Fangananaba Nomagi Oiba Training Program ama ngasi Haikapopi da Pangthokre Thawramaduda Lafu Thariba Miyoi Kaya Susaruyaki Manipurda Hanadagi Thanaraba Hai Lafu Pambi Disingani amadi Grand Naine Yauna Puna Lafu Pambi Dising Ahum Thariba Kakshing Pazi Lekaidagi Nomaitem Hemantagi Farm da KVK Thawbalgi Subject Matter Specialist Sing Yauna Yengsinki KVK Thawalgi Program Coordinator Dr. N. Thoithoina Lafu Pambida Yamna Toina Thengnaba Laina Makhal Singh Khangdoktuna Kari Karamba Hidak Sizinaduna Fahanba Ngambagi Haibadu Lomisingda Khangananaba Pandamda Training Program asi Pangthokpani Phongdoraki Pambi sina holagi la khoksidida heda tiaga akhoi makut masa tiekpa miyamna pura yalaga leibado adugo memongda thak yalaga leiba laina amale masisu propeconazole kapaga phai magidi manada khatan kapaga yare tin hutpisi na manung da hut pataraga di akhona imidacloprid kumbasi banana injector sidida hapaga toan be angle dagi different depth thillaga madu kapsalaga dan tin sing su hapi asumna leina tina sing si control to gi mawong tai Police amasung miyamgi marakta afaba mari thamnabagi metangda nomugi oiba interaction program ama Kumbi Police Station da pangthokre Thoromasida additional SP Visnupur K Meghachandra Moirangi SDPO Rakesh Barwan Kumbi OCL Meghabarna Susaruyaki ngasi malemgi oina drug ki mayokta pangtholiba Thoromasiga mari leinana Police amasung miyamga mari hena chesil hananaba pandamda Thoromasi pangthokpani haina OC Kumbi na phongdoki Additional SP K Meghachandrana Tungi Yumbi Oirakadaba Naharo Singda Natabalichat Chahidaba Jinjak Saduna Kunai Asibu Tangdu Leitaba Ngamandri Masida Mama Mapa Oibisina Macha Oibisimbu Losinduna Tamagi Matam Natre Madubu Jumtho Hona Naba Puno Honaminaba Matam Oiri Haiki Hairotagi Ningthozam Rebika Mihat ki Mayokta Semkipa JSC na ngasi Manipuri mafam kayada poster campaign chathakre Tonga Balup Sinasu Thawal District ki Manung Channa Khongjom Bazar amasung Wabagai Lamkhai da Wakan Mifam Chathaki JSC na government ta thamkiba demand sing thabak to onthorok trabadi miyam ga loinana akanba khongjang changsilagani hairi Hauzik Sarabagi Pau Masiki Sanabagi Pauda
तरामरी शुभ गवर्नर्स ट्रॉफी जूनियर टेनिस चैंपियनशिप के चही 12 मखागी नुपी मचागी सिंगल्स की टाइटल जार्मी एन लौख्रे मणिपुर टेनिस एसोसिएशन सिंधुना लाफेलपाट के ऑफिसर क्लब टेनिस कम्प्लेक्स नुपी मचा टेनिस सानरोई तरेट यावना पुन्ना सानरोई निफु मरीना सरू यादुना चथरिबा चही 12 तरामरी मखागी नुपा मचा नुपी मचागी सिंगल्स की तरामरी शुभ गवर्नर्स ट्रॉफी जूनियर चैंपियनशिप की चही 12 मखागी नुपी मचागी अरोइबा मैच जार्मी एन वाई अगुबु गेम मरी अनि मरी मंगा मैच अरी मानबदगे टाई ब्रेक ता पॉइंट 19 माइथिबा पीदुना टाइटल लौखिबनी चही 12 मखागी नुपा मचागी फाइनल दा राहुल पामई अमदी भूषण हाउबम गा सानरगनी ngasi sanakhiba anisuba फेस फाइनल मैच ता राहुल पामईना महेश अरिबंबु गेम मापन सिनोदा माइथिबा पीदुना फाइनल चंखिबनी चही 13 मखागी नुपा मचागी फाइनल दा अस्वजित सेंजम अमदी बिकी सगो सेमगा थेंगनरगनी ngasi sanakhiba anisuba सेमी फाइनल मैच ता बिकी सगो सेमना टीएस नीरजपु पॉइंट अहुम मंगा अहुम मैच असी मानबदगे टाई ब्रेक ता डिसाइड तौबदा पॉइंट 13 माइथिबा पीदुना फाइनल चंख्रे चही 13 मखागी नुपा मचागी फाइनल दा लुचिंग लुक्राम अमदी डायरेक्ट एन गा थेंगनरगनी ngasi sanakhiba aroiba semi final match da luching lukram na w padmeshwar bo set 3-3 da maithiba pidura final changkhibani hayang ayuk chahi 10 amadi 12 मखागी नुपा मचागी फाइनल मैच सिंग सानगनी मणिपुर इंटरनेशनल की थाकता वॉलीबॉल सानरोई सिंह पुथोकनबगी पांदमदा पीबीएम वांगजुंग सबलना स्पॉन्सर तौरगा ऑल मणिपुर वॉलीबॉल एसोसिएशन सिंधुना थासी तांग 15 पीबीएम वांगजुंग सबलगी वॉलीबॉल ग्राउंड चथरखिबा फर्स्ट स्टेट लेवल कोचेस कोर्स ngasi loisinkhre loisinbagi thoramda ऑल मणिपुर वॉलीबॉल एसोसिएशन के प्रेसिडेंट के.सी. शर्मा पास्टर वाखोम के एस श्यामचंद्र वांगजिंग वांगखैदगी पी बीरमनी ऑल मणिपुर वॉलीबॉल एसोसिएशन के डब्ल्यू याइमा अमदी एन इंगोना थरमपुसिंग ओइके कोर्स असिदा कोर्स 15 सरुक याके तंबी ताकपीखिबा कोर्स सिंग यावना माइपालबा कोर्स 15 दा मणिपुर वॉलीबॉल एसोसिएशन की माइकैदगी अचंबा खुदोल पीदुना पुनिंग थवतके कोर्स माइपालबा कोर्स सिंगना फोंदोखिबदा चही खरगी ममांगदा मणिपुरदा वॉलीबॉल तंबिनबा कोर्स मसिंग यामदना लेरंबदगी मणिपुरदगी अफब सानरोइसिंग पुथोपा ngamdrabasu चही खरगी मतुंगददी इंटरनेशनल अमसुंग नेशनल की थाकी अफब सानरोइसिंग पुथोपा ngamlagani फोंदोखे फर्स्ट रॉयल कप इन्विटेशन फुटबॉल टूर्नामेंट के ngasi sanakhiba ahanba मैच ता एवियन हाउस ना अंगथा एफसी बु गोल अनि सिनोदा अमदी अनिसुबा मैच ता एकोगी क्लब ना ऑल ब्लैक यूनाइटेड पु गोल अनि सिनोदा माइथिबा पीख्रे hayang ahanba मैच ता मूसा अमदी A to Z सानगनी अनिसुबा मैच ता रॉयल एफसी अमदी अरुण एंटरप्राइजेस का अहुमसुबा मैच ता माइबखुल एफसी अमदी ओरोगा सानगनी District Youth Affairs and Sports Imphal West na chahi 13 kuntra fawi manungda leiba English ani 13 amadi English ani 15 da thoido hendoloba tongan ba thodota national development ka mari leina na thabak tawkiba amadi social service education drug abuse ki maramda thabak tawkiba AIDS ki maramda amadi atai hiram kaya da thoidok hendok na thabak tawkiba voluntary organization singda district youth award ki damak application kauri tha asigi kuntra fawi manungda DYASO Imphal West ki office tagi form lauraga July 13 fawi manungda pisingadabani hairi Jit Kundo Association of Manipur na sinduna tha asigi kuntaruk tagi konipan fawba Bisnu Naha Indoor Stadium Yaripok Thawbal district ta manga suba state level sub junior senior Jit Kundo championship pangtholagani hairi Sports and Youth Development Association Saida Thawbal Athopam na sinduna Thawbal Athopam Makhalekai Haikreng Makhong Ground da Team Kuntaruk na group Nipanthong na Khaidotuna Chathariba First Saida Trophy State Level Men's Open 9 Inside Football Tournament ki ngasi sanakhiba ahanba match ta TPT Top Singtha na Thales High School bu goal mari ohumda anisuba match ta Yumbu Saida Team A Athopam na Johnson FC Luang Samambu goal ani amada maithiba pikre hayang ahanba match ta TRFT Team B Athopam amadi YPWA Sangayumfam Maidan Kulga Sanagani anisuba match ta SYDA Team B Athopam amadi WFC Moirangkhomga Sanagani All Manipur Football Association gi miyeng makhada tha asigi amadagi tare fawba pangthokiba inter district player
transfer da apply tawkiba sanaroi chaniga humfumapan mathang thagi July amadagi chanaba haunaba association ayaba pikre professional player taramanga amadi amateur player chaniga yankai marina apply tawrakibagi manungda professional player taramanga gi manungda player mari natana atopa taramathoi declaration da yaukiba agreement ka mari leinaba regulation sing matam chana pisinba ngamdabadagi amateur category da laikre ngasi nomugi ba ingasai pau pizari ICAR lamfe patagi phangba pau imatung ina ngasi gi khwaidagi saba asi degree Celsius 9.2 anini khwaidagi ingbana degree Celsius 9.3 ni nungsite ya wai singmanil gi chang ayukta chada marfudra humdoi nungthildana chada humbudra nithoi nongju gi chang millimeter 4.8 ni loisla budamaro ba pau mukana pizari Assembly ki nongju mifam ngasidagi hokre inglisani taramanga tarataru ki mapung faba budget je minister na puthokre Manipur dasu International Day Against Drug Abuse and Illicit Trafficking ki thoram pak sana pangthong nakre amadi mi chathok sasinda akang naba matam thamduna thingba leriba governor road da bom bokhaiba myo ema sokle ngasi dia ISTV ni pizaba pau mata susinjari mi tamir bisbo bokana krumjari